मियोई लिसिंग क्याना सरुक यादुना येलौमी कन्ननब इहौदा थवाइना पोंथापी ख्रबा सापम रॉबिन हुड लेखिदबगी अनिरक सुब निंगसिंग थौरम पांगथोक्रे लिलोंग तुरेल अहनबी दामगी अकोइबदा लेरबी युमसिंग अमदि थौबाल मोइजिंग खोंगनुंगी युम कया हौजिक इसिंग मनुंगदा लैरि लेंगाकना मियें संगबिद्रे हाना पेंदबा फोंदोरकि न्यू कैथल मानबिदगी चंगसिलग लैबा खोनलोंग कबुई खुल की आरसीसी ब्रिज नोंगी इसिंग नमथखरे अतोपा खुल मंगागा लंबी फाउनब ngамद्रे आर्टिस्ट सिंह खुदोंग चानबगीदमा गवर्नमेंट की माइकैदगी लखोटपा याबा पॉलिसी प्रोग्राम याकनब खन्नरगनि हाना चीफ मिनिस्टर एन बिरेन फोंदोक्रे मियाम की खोलाव तागनी है खरग ताद्रबदे गवर्नमेंट असी तुंगी लंबी लेरक लोय हैना एनपीपी की जनरल सेक्रेटरी के.एच. लोकेन फोंदोरकि इम्फाल पुलिस लुपा लाख तरुक लिसिंग तरामंगा रोम की माल ओइगदबा एसपीएम एन टैबलेट क्या फागत ngамद्रे मैम खुरुमजरी अदोमने यंगबिरबस इंपैक्ट न्यूज नि अयोक्रम सोमेंद्रोन औजेक पुंजा सफाबगी मरुइब पाउसिंग मियाम द पिजरी येलौमी कन्नन बहौखिब मियाम गी इहौदा थवाई कथोख्रब मियाम गी लमजिंग मैरा सापम रॉबिन हुड लैखिदबगी अनिरक सुब निंगसिंग नुमित पांगथोख्रे जॉइंट कमिटी ऑन इनर लाइन परमिट सिस्टम JCILPS न सिंधुना निंगसिंग थौरम अदो अनंत सिंह हायर सेकेंडरी स्कूल द पांगथोखी लमजिंग मैरा चिंग मियाम अवा चिंग है खाब मफम थौरम पांगथोक्नब होटनखिबने अदुबु इसिंग इचाउ थोकपन मरम ओइरगा पांगथोकप ngамखिदबने नुमित असिदा लमदम असिगी मसिंग थिंगमद्रब माहिरोय क्याना रॉबिन हुड की फोटोदा हाई लैकतुन इकाई खुमनब उठखी कुमजा लिसिंग अनि तरामंगा की जुलाई 9 येलौमी कन्ननबा माहिरोय याउना हौखिब मियाम की इहौ लाक्सिननब होटनबदा पुलिस की नोंमै मरुना आनंद सिंह हायर सेकेंडरी स्कूल की माहिरोय असि थवाई पिखमनखिबने नुमित असिग मरी लेना JCILPS की कन्वेनर अर्जुन तेलैबना इंपैक्ट न्यूज फोंदोरखिबदा लमजिंग मैरासिना लैखिदबासिना लमदम असिगी सिंगमी तमी येलौमी सिंगी कांखुल मुटखिदनबा अनौबा मायोनम पीरगने मसिंग यामजदबा लमदम असिगी सिंगमी तमी की अपुनब मसिंग दगी मिटोप मियानसा सिंगना नोम नोमगी मसिंग हेनगलकले सही खरगी मतुंगदे मिटोप मियानसा सिंग लमदम असिबु खुदुम सनखिब याबगी अकीब लैरे ओरकलिब फिबम असे मतम साना थिंगौद्रबदे अमसुंग चुमथोद्रबदे सिंगमी तमीगी लैफम लमदम असिगी लेरक्तबगी ममी तारे लमदम असिगी येलौमी खुदिम अंगना अमतो ओइना खोंफम स्टेना लेप्तुना अमतो ओइब थौदांग लौमिनसे हानसु फोंदोखी लोनना थौरम असिग मरि लेना अपुनब मणिपुर मेला लुफना ब्लड बैंक जेनिम्स कमतेंग लोनना ब्लड डोनेशन केम अमसु पांगथोखी लोनना अपुनब मणिपुर हुयन लालोंग लुपकी माहिरोय सिंगना रॉबिन हुड की फोटोदा थांग तागे सेलुट पीदुना इकाई खुमनबसु उठखी येलौमी कन्नबगी दमकता ILP चना लु हाइबोदुदा यहुम थोये मांगिन था लाउजरमबा मणिपुर ILP चना गदबने लाउजरमबा गांगदो अदुन लैखिदबासे अखोय मियामना इलाइ लाइना लौबु यारोय इलाइ लाइना त काउथोकफम थोकते गवर्नमेंट अखोयना अपील तौजगदबदी मतम कयादगी चनक मवोंग अमदा अखोयना उजरिबसे मियामना लाउरखानदा मियामना आंदोलन तौरखानदा मुमे लाखानदा सरकार ताबगी हैनबी अमखक्ते अखोयना उबंगे मसे तौनिंगदे मसाना खंगना ILP की मरमदा इनिशिएटिव लौबम थोकपने मियामना पामबुसि करिनो हाबसे खंगना मथौ ताकपा कांगलुप सिंह नत्रगा स्टेक होल्डर्स सिंह तासन नरगा वारी साननब सिनबीबम थोकपने न लौजै लिलोंग तुरेन अहनबी दाम की अकोइबद लेबी युम सिंह हौजिसु इसिंगना थुमजिन्दुन लैरी उनसागी ओइबा लाइना कयासु संदोप हौरे मसद लैंगाक नमियंग संगबीद्रे हना मफम अदुगी मियामना पियंदब फोंदोरकली हौखिब जुलाई अनि की अयु अंगनबदा लिलोंग हौरेबी अवांग लेकाइदे इम्फाल तुरेल की तोरबान काइबदगी इसिंग इचाउ थोकतन मफम अदुगी अयाम युम सिंह इसिंगना थुमजिनखिबने लेंगा की तेंगमंग याउदना मसा मसा की अरैब उवा पुथोक्तुना लिलोंग तुरेल अहनबी मपालदा रिलीफ कैंप चाम हेन सादुना यामना खुदोंग चादना लैरी इसिंगना थुमजिनना लैरक चयोल अमा फारकन फावबदा मफम अदुदा लेंगा की अयम मियंग अमत संगबीद्रे हना वाकलखी
ngasi faubda supnagi imung amada seng kg banga acha thau liter tangkhai ama loinana hawai khara khaka pi banatana kadi mo makal amata gi tengbang pirak pa leitri nakal maromda ising thumjela pa chayo lama farba maramna ising pum tharakwa madi isingna amot akai kya sensilakpa maramna laina kya sandokpa haure adubu ngasi fauba lenga medical camp amata mafam aduda pangthokpa leitri ising chawbun maram oiraga power supply su fangtre numidangi matamna candle amadi kerosene season adu mai thandu leiri hauze puna yumthong sani kuntaret ki miyamna lilong turel ahan bi mapala sab relief camp aduda yamna wana leiri nakalam romda lilong turel ahan mi dam asisu phibam aduki matik fatre dam ase matam kuina gi mamanggi mathau tawdana lakpada natana dam ase fauduna chatpada khudong thiningai gi masaksu oire Saru ohum topic ani di ising thumjal laga leiri hai rebali long manung sida khwaidagi hena sathina thumle ba mafam si akhoi gi lilong atau khong mamang lekai maning lekai amadi dam ge area sini hai reba mafam asida hojik yum ma fawba thumda ba yaude akhoi gi sarkar gi dc gi maikai degi cheng kilo manga yum thong gi cheng kilo manga thau liter makhai gi bottle ama amadi thum packet ama hawai kilo ama phangkhre hapta ama fajil la fawba sida sarkar gi maikai degi ahen ma mingeng chakhan ningi amadi laina tina hojik ising pum thakpana maram moiga laina tina si yamna angang sing amadi nupi angang sing laina tina yamna chele maruina singi furi yamna adi sampo aga hojik si awaba ta don leire aina hojik lecture ba mafam asi khogi lilongi turel ahan bi dam hariba dam adudani hariba mafam asi khoi bi leiba yum kaya asi ising loina thumjan khre hojik fawbada yum sing asi khogi ayam saru khai tare khwang yoba thabak yoba yauna mafam asi khoi bi leiba yum chani rom hena ising thumduna leiri government gi makai dagi hojik fawbada ahena miyeng changdaba na maram oraga hariba mafam asi leiba miyamna masa gi tongan mangamna ba honna ba pochai kyam puthok charaga relief camp sing asi su masa na thajaba ngaktani cheng chini natraga thau gum khara phangmane tana tongan ba ahena miyeng amta phangmul leitri hojik miyamna ubiri ba sigi pareng asi relief camp ngaktani hariba mafam sing asi masa na thajaba relief camp ngaktani masida khogi government gi makai dagi relief materials jambur gum phangba amata leitri aduga hojik aina lepse riba dam asi su yamna duki matik phibam sokle mafam asigi khogi dam asigi leiriba phibam asi khogi ahobo kya ama yaure duga mathau tawdri hana so mafam asigi miyamna phondok narli mafam asigi miyamna khogi complaint tawrakte adu natragna khogi government da harakte haiduna government asina tumin leithoklagadi hariba mafam asi leiriba miyamna duki matik khudong chadaba kya ama mayok naragani phibam asida government athu matamda miyeng changlagadi mafam asigi miyamna khara dore bu sabagani haibasi miyam mi thajabani hojiki randi camera person p bobokolona parom jariba ai khetamiyum premchan impact news lirong turen han bidam nakal maromda thasi gi angan masarukta chukhiba akan manongna ising isaugi ab nanghalaba thawbalam di lilong assembly constituency gi mafam kyada Manipur state disaster management authority gi vice chairman adim pamaina yengshin khongchat aduda ahan boina lilong assembly constituency gi manung chan laiba lilong nungai ningthi khong dam namaram oiraga khusem gi sau thoan baga pang oiraba khekman nungai amadi nungai khunau gi mafam sing satuna yengshin ki Infal turelum di White House Park sam badal ladiba khong asina thangna badal laiba khul kya da kanam kya pirabas khong asi manakta sare ningthi khong tham dam ase matam ga chuna daba made quality maintain tawdabana khunja sina ising isau mayok naribane Thawbal turel ki mathakta sagali ba khekman paka bridge na so ba khekman gi mafam singa made Thawbal assembly constituency gi manung chana laiba Thawbal sabal tong badal laiba eco park ki phibam su yengchin ki Wavgai assembly constituency ki manung chana laiba haibong khong amadi kela khong mapada turel pathorakpana Thawbal athokpam ningombam laisang them amadi khangaboki labuk amadi nga gi farm kya ising thumjile Thawbal sabal tong badagi miyamna phongdorakpada isausina maram oiraga labuk kya paktakna amanga ta thole awab taram khunja singi yenglaga angan phau nganna lengakna mateng pangbiu loinana tha sigi tang anida Infal turel kaibdagi yum kaya yauna amanga ta nang kharaba lilong assembly constituency gi manung chana laiba haureibi awang laikai gi mafam singsu yengshin ki khongchat asiga mari lenana MSDMA ge vice chairman adim pamaina authority sing asigi chairman su oiba chief minister N Biren gatana duna isaun awab nangalaba mafam singda pangba yaba mateng pangga dihana phongdoki mana makha taraduna awab nanglab singi survey report launa naba mari lena DC SDO singda ngarang dagi hauna khangan kre miyam nasu achumba report PBU phongdoki yum kai amanga ta thon kraba singi damak mari lena DC ki khuthang da mateng pang naba hotna gani loina makha tana lainatina thoktana naba athubu matamda medical camp sing pangthok lagani haina su phongdoki
ꯑꯩꯒ ꯇꯥꯟꯅꯖꯔꯒ ꯑꯗꯨꯒ ꯗꯤꯄꯥꯔꯠꯃꯦꯟ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯁꯤꯒ ꯇꯥꯟꯅꯔꯒ ꯀꯔꯤ ꯇꯧꯕ ꯌꯥꯒꯦ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯕꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯤꯇꯤꯡ ꯑꯃ ꯐꯝꯃꯒꯅꯤ ꯑꯗꯨꯒ ꯑꯦꯁꯦꯁ ꯇꯧꯅꯤꯡꯉꯥꯏꯒꯤꯗꯃꯛꯇꯗꯤ ꯍꯦꯛ ꯅꯣꯡ ꯆꯨꯕꯗꯒꯤ ꯍꯧꯅ DC ꯁꯤꯡꯗ ꯑꯗꯨꯒ SDO ꯁꯤꯡꯗ ꯂꯩꯔꯤꯕ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯗ ꯑꯦꯁꯦꯁ ꯇꯧꯈ꯭ꯔꯣ ꯁꯔꯚꯦ ꯔꯤꯄꯣꯔꯠ ꯊꯥꯒꯠꯂꯣ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯈꯨꯟꯖꯥꯁꯤꯡꯒꯤ ꯁꯣꯛꯈ꯭ꯔꯕ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯑꯆꯨꯝꯕ ꯔꯤꯄꯣꯔꯠꯇꯣ ꯑꯊꯨꯕ ꯃꯇꯝꯗ ꯌꯧꯍꯜꯂꯒꯗꯤ ꯑꯩꯈꯣꯏ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯇꯦꯡ ꯊꯨꯅ ꯄꯤꯕꯤꯔꯒꯅꯤ ꯍꯥꯟꯅ ꯆꯥꯎꯋꯦ ꯍꯥꯟꯅ ꯆꯥꯎꯕꯗ ꯍꯟꯗꯛ ꯕꯨꯛꯁꯤꯅ ꯈ꯭ꯋꯥꯏ ꯑꯃꯨꯛ ꯍꯦꯜꯂꯦ ꯁꯣꯝ ꯅꯥꯀꯟꯗꯒ ꯍꯩꯕꯣꯡ ꯃꯈꯣꯡ ꯈꯦꯂꯥ ꯈꯣꯡ ꯁꯨꯅ ꯀꯥꯏꯔꯛꯄꯗꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔ ꯇꯧꯔꯛꯄꯅꯦ ꯍꯣꯏ ꯏꯁꯤꯡ ꯏꯆꯥꯎꯁꯤ ꯇꯝꯕꯗꯤ ꯉꯝꯗꯦꯀꯣ ꯑꯗꯨ ꯌꯦꯡꯁꯤꯟꯕꯤꯗꯕ ꯑꯗꯨꯅꯁꯨ ꯑꯌꯥꯝꯕ ꯊꯣꯛꯂꯛꯄꯅꯤ ngasi ki khongchada da saruk yakhiba Lilong Assembly constituency da BJP ki miref oikhiba Mohammad Anwar Hussein na Lilong Haurai bida isau thori basiki achaw maram asi lambi kakpada turelairai pikna thamlambana nei turelairai sing quality maintain tawdana sabana Assembly constituency asigi saruk ahum thokpagi saruk ani isingna thumjil hanbani phongdoraki Lilong Haurai bi ki miyamna phongdorakpada isaudana maram oiraga yum kai kaya amangata thokpada natana yum tara humdoide singkup san akaya toy thoklei laifam laitabna maram oiduna relief camp singna changjafam lawduna lairi lakliba Ningthauka bu numit fawgi manungda laingakna pangba yaba mateng pangani hana ngasi chief minister na miyamna thajaba pirambabu su haningai leitana thagatli phongdoraki asomna wana isaugi awabu mayokna duna lairiba fiwa masida Assembly constituency asigi MLA na nongma phabu laktuna yengsilade hana piendabasu phongdokli Nungay song thamda tawrisidi man-made disaster ni mina section daba design fajana tawdaba or quality control maintain tawdabadagi yam graba law pari lising amaga chani mu ngagi farm samngagi mathakta mina yum lising mu ki maya hauji phawa thama thumna leiri local MLA dagi suppose mathak somda paisa piram yai lambi phawng da mina mathong bisi khoi khangmam de kai khoi ra si to mission be kam pawm ta khangal ko te makha somda MLA gi damak ne na pasam gi mateng am phawle te mahum somda ani la mi som makha kan chilam de matho sem han ki tha sigi hauki batang ani ayukta Imphal Turel gi Lilong Haurai bi awang laikai ma pada fit samrom sangna Torban kai kibudagi manak nakpada leiba miyam na awaba kaya mayok nari yum taresu ising na center krem de yum kaya man ising thumjin na awaba nangli jaraka sida Manipur government ki mai kaya relief item sing kharapirak pat lai khraga su hian awaba tarab miyo ising gi damak ayan mi yang sangbirang na ba Haurai bi awang kai athletic cultural youth organization gi secretary Islamuddin na appeal torokli Nakalam Ramda Hokiba election da candidate Okiba Y Antas Khanna Miyam gi awaba yenglaga gari amadi JCB thadaduna lambi phawna bakana honari adubu local MLA gi maikai dagi tumina laiki bhaibasi laibak thibane Lilong municipal council gi ward number 3 gi councillor Azmal Nisana Fongdor ki bada local MLA gi maikai dagi sel khar mateng pangki ba laikra na pawse da phongna rakibasi relief committee dadi mateng adu yorok pa laitriana Fongdorakli local MLA gi makai dagi ngasi phobada akoina relief tawri basida karigumba pot ama phoba phangba laitri lambi si chatpa yadadna lairibasi akoina honaba matamda Y Antas Khanna mateng pangpham thoi haina maktu songthokpirakpadagi ngasi dagi su akoigi lambi si phawnaba makna gari taren ban thadalaga akoi lambi si lan mangamna na honari parjana honari badudagi mahaki angamba sakti da mahaki JCP amadi mahaki gari ni tibu puthoga hauji bobo honari local MLA na 1 lakh khara pangamen di high amount chapchan di khangje adu kanada karamba miran da karamba person da puthoga piramano haibdi confirm tawdi adu ga ikoi pan thingliba mi sing asida paisa sing gi yaurakpagi pawsu phangri Thawal district manung chana leiba ningthi khong dam kai bana maram oiraga Thawal moijing khong manung gi yum kaya hauji su ising manung da lairi July anindig ising thumjin kiba mafam singa se hauji fawa lainga na relief kem amta hangbi da lairi ngasi impact news ki team na mafam adu sang nubada lainga ki maikeri ki tengbang laklam dabdagi mafam adu gi miyamna araiba uwa yanduna relief kem san da hona hori Yum yang kairom ising thumjin kibada natana yum tararom kintha kre hauji su laifam lai tabadagi mafamadugi miyamna ising thumda balaikai gi yum sing da sangja fam loktun lairi Thawal Assembly constituency gi MLA na imung amada sing keji manga asa taw liter tangkai ama loinana hawai kharaga amukhak pi kibada natana pibal makata na pibal laitri loinana relief camp fawa hangbidri hana mafamadugi miyamna pienda fongdok naraki
mafam asidasu ising pumtharakpana maram oiraga ising mari lenaba laina kya lakpa haure loinan ikopat leiba lau pari listing ani romsu ising thumjinuna leiri ado hoji government gi maike dekho som sai gi relief camp hang masulai tia duga government gi maike de hoji ising sokhal laba parja sing gi damak yai phana gi damak kari gum hoji phoba thabam ta pekhal pa leitri manipur government gi maike de ado aina government pauje impact bi khuthang de pauje ma government de pini madudi hoji khoi gi ising sokhal laba parja sing asibu government gi maike de mi eng kharak tang janghan ni Saitu Assembly constituency ki manung chanba new kaithel manbi de changsilaga laiba khonlong kabui khulgi lok mathakta sab thong macha ma ising na namtha khre concrete na saba thong macha se namtha khibada gi gari chathok chasin amata yadre thong ase ngase ayuk nongalam dai pung ani taba matam adwaida nongkana churak badagi sentharak pa ising gi safu na yeibadagi namtha khibane hari khonlong kabui khula sidagi nonga koireng Thangjing siru sangai tel chengma khul mangarom phauna bani thong asi namtha khibadagi atopa khul singa chathok chasin taw yadre namtha khrab thong asi lanthok lansin yana bagi dama khunja singna sel khaina duna JCB ama nek tuna semjena makan hona hori khul asi ki thong asi namtha bada natara khul gi mafum kharada singmai namtha su yaw hori khul phauduna chali lambi asi su khul asina english singa ma chapan hupum doida khundarak badagi hauzik phawa koila sthadri hari Saitu Assembly constituency ki 14 Tintong Layangi ADC member Zoni Gangmaina thong asi sai kunlong gi mamang dagi khunja singna sel khaina duna sakhibane haujikti thong asi namtha khibana chatpa yadre maramudana government athu matamda sembiu hana appeal torokli se amta paikhapi de bagi Saitu ki MLA khupungam thangchu lai adu khoi ki sikuma program che amta paikhapi de bagi khoi thong che tum khoi na matam khra wana chuwana tum khoi project na chajaraga tum lairak pani anchige lambi che sidagi khoi highway 37 dagi challaga kangchup road kangchup phau tum phau tum chapal jaba lambi ni sarkar gi makai dagi chimini cha da khoi hajaraga akwai ju athubuda si sabina ba request tawjage na tum hayang hanchik chatna ba na tum lajabane Isauna solaba langol gi akoi bida leiribo mafam sing deputy chief minister na haktheng na latuna yengsin ba made miyam gi tengbang gi damak thabak kya paikhat piram gi damak welfare organization of langol ningthau leka gi chirol amana thagat phongdorakli Ising isauna awaba dangalaba mang Imphal Assembly constituency ki miyamda Loktak Industries amadi All Manipur Skill Development Union gi maikai degi tengbang gi polam kya khusina kre awaba tarib Assembly constituency si ki miyamda aruba ising fangan badamateng oinan namagi damak Loktak Industries na puthokpa liter chamanga gi Loktak water storage tank kuntra Assembly constituency si ki MLA oiriba Parliamentary Secretary Kongkham Robindro da khusina kibani MLA ko Robindrona Fongdor ki bada awaba taram singidamang aikoi leiri haina miyam gi awaba tengbang piri basi bo haningai leitana thakap phongdokli isau asina aruba thakna ba ising fangdabana awaba pulum puriba miyamda polamasi na chawna mateng oiragani lamdamasi kasin koya da awaba tari miyam singda punna mateng pangbada aikoi punna saruk yamina se ma ki maikai de ki su pangba yaba mateng pangani hana phongdoki Khoi pukhi hujik ising charokpudagi pumdharakpa kholakpa mokhoi de laina lakadaba mokhoi de protect tawnaba tumaina mating khajitong oju pibirak puse yamna nungaja phuduk chage ai site gi matung tanasu akhoi myam pullaga manipur gi kachin koya da leiriba akhoi myam ai su sengna mating pangjawa ngamboi jage ju mating ju pangge atopa lamda kai manipur manung sida kai develop kai nakhoina mating tawu matamda ayona ju hitang do ju pau pibiraga adur ju ai hitang angamba mating dum pangjage mayamna akhoi process leibiraga akhoina paisa khar tanjaba ngamjabasi akoina sungkan tanja sida akhoi su prajaja akhoi angamba akhoi khara pijaba sinatana akhoi yam kan ngamjade aduga business atoba singsu punna mayam sumaina mating pamina Thauramada do saruk yakhiba Loktak Industries ke chairman oibetana tana AMSDU gi convener sanglakpam Precious Jitna industry asina miyam dagi fangliba polam sing asidagi fanglakpa sendong khara aduna miyam da awab nanglaba matam asida mateng pangmani miyam mateng na lamdam asida business tawriba community sing asi hingba ngamlibani haibagi wakhalonda aikoi punna awab tarba sing da mateng pangmin asi hana phongdoraki
Oil tanker drivers union Manipur ising isau mayokna relief camp singda sanur polam sing tengbang kre handak thokiba ising isau namaram oiraga kongpal kongkham lekai pong lambi yumthong kya ising na thumjin khibadagi saphagada mafamda relief camp hangduna leinari lekai adugi pong lambi community hall amasung ima ura leima community hall da sangjafam lawduna leiriba miyam da cheng hawai aluam sung asa thawna sing polam sing mateng pangki अखोइना करिगुम्बा मा तौजे हाब मतमदा अखोइगी पावर सि याव इपी पीबी दब हाइतारे को ओजा समाइ तोरदि अखोइगी सु अपुनबा ड्राइवर खकी ओइबा यूनियन नम सेमसि आरो सेमेरगा अखोइगी तौबा याबा अखोइ डिमांड अवाबा ताबा कया मतेंग पीबा आदि खुरुंग खिबा कया एक्सीडेंट द थोखिबा अखोइगी गाड़ी थौबा ngamjadaba लेहौरिबा दे ahal लोरबा सिंग द अखोइ पेंशन पीबा सिगमो स्कीम मयाम जे अखोइ हौदु एरगा अखोइना नौना ड्राइवर टैंकर यूनियन ना मा अखोइ सेमगुटजबनी मसीना अखोइ अंगम बखरा अखोइगी फंदगी सिगुम्बा इचाउना अवाबा ताराबा लमदम सिगी सिन्नाव अमदि माइबेन सिंग द अखोइ लेजबा खरा अखोइना ngamjaba मतेंग खर पिजबनी Isau na solaba miyam gidama ngasi wavugai thambal singya da lemna laing mai kem phama pangthokre kem adu Rural Affluent Society wavugai lamkhai bazar made Health Education and Development Association wavugai na social worker mayangbam Zenta Kumar gi makhar sin kibani loina kem ase isau gi saitheng fanglaba wavugai character thasi tarani thoi phawba sathagani hari Ising isauna awaba nangalaba mayang Imphal Assembly constituency gi miyamda government ki ahongba mamalda law ubada seasonanaba urea har yenthokre Assembly constituency asigi MLA odiba education parliamentary secretary Kongkam Robindrona urea bag satruk ngasi Assembly constituency asigi miyamda yenthokibani BJP mayang Imphal mandal gi loisang na pangthokiba thoramadu da parliamentary secretary L Robindrona isawi awaba nanglab lawmi sing asigi mateng oina na ngasi government ki ahombu mamalda har sing ase fanganduna angan pau puthokpada khara da oirabas mateng oina na ba paikat pa thawrang ni haina phongdoraki Numani kharani mamangda ising sau thokiba mayang pha kendra manung sida adura mang takhiba law sing khogi farm sing yum sing kyam takhiba adunga mari lainana law ba sing gi khoi mateng khara pangba ngamgadra na khallaga khogi sarkari side gi urea bag satruk parjada hongna sarkari gi maman anemada yena bana law sing ubda daga daga ba mioi kendra sigi leiriba mioi khudimakta huji yangtholi Politics taubada amagama khut thingjinaroi se isa isa gi lambi da chatuna miyam gi chakho thorang ge damak hotna minasi haina chief minister nongthong birena phongdokre wafam masinga chi apun Manipur matam isai kangluf amiki kangwam drabi isai haina mingthon ba palace compound leiba Maharaja Chandrakirti auditorium na pangthoki isai nongmai gi thorama mada chief minister na phongdoki banei Layo Karaba Saisak Sing the Kachaba Wena Pangtok Liba Isagi Thoramado Manipur Government Department of Arts and Culture Kusam Naduna Pangtoki Bane. Chief Minister Namakatana Fondo Kibada Fazaba Konjal Galorina Isagi Suram Sung Mayekna Miyamu Miku Matang Warabasu Potahan Ngame Miyamu Punging Pelan Mangam Liba artist sing Asigi Kudong Chan and Magitama government Kimake de Gilakotpaya policy program Yan and Kanaragan have Wafam Fondoki. BJP na luching balanga ase miyam gi yaipan na bagidama kathok la balanga ne thabak thoram kodimak mangjil thana pangtok na ba khona gani Manipur miyam na su anau balanga ase bulle palaitana support to biu hana appeal tawki ngasi ge thoram du mari lena amiki maikai gi minister relief fund da check wena lupa lakama gi mateng pangki thoram da art and culture minister L Janta Kumar CAF and PD minister Karam Syamam sung isaibu pamjaba miyo kyana artist single loina na saruk yaki Loishalandra mayama loishalada prajada sinare adu anova schemes mayama lena lai ko moy madam dorom ani saka madam dorom free diagnosis moy madam dorom right kidney na bada free the lai ni but diagnosis free the dialysis free the dorom hana to bilam bra CT scan lo bada free the dorom hana dorom bra ITM yang kai ga tare blood test amu da mo tam to dorom hana dorom bra hana dorom da basun guna ko ne na tawre hana sarga loishalandra basun na ko ne loishalada prajada biri hai simple Masih apa yang kita buat? Amat tenang sih. Bomai nana mana ini? Prasabu wahan nana numaina. Karam lebih dari numaina. Muda ke hai bagi. Pada ki polisi nata ni bomai nana kan kita buat ini. Prasabu mayam ini sih tinggi di bawah kan hai. Mayam ini kau support sani.
BJP na lusing ba state government na Manipur da ahong mapurang na bagitama corruption mutatkan hana Chief Minister Birena Fongdo kara singa khut ka manadre hana National People's Party ki General Secretary Organization KH Loke na Fongdo kre KH Loke na thadro ko chiro wala mada Chief Minister na corruption mutatna na bagitama anti corruption cell hangdok tuna Official sing suspend taubu ki thabak sathakre adubu corruption ki thawong kaya phone na sathariba sida ushinandana laibasna miyamna pianadre hairi hauzik pause singda National Food Security Scheme makada phangkom tok phangdre na wakaliba singa sida government miyeng sangbi dre na maral siki NFS ki makada PDS ki phangom tok polam sing phangdre bi ki matang the minister da haktheng na miyam gi numita phongdo ki basu leire adubu chief minister na khangna hauzik fawba domina lesson ba sina miyam gi thajaba mangan ba oigani hana ma na makha ta ki KH Loke na makha tar tu da hana Congress government leiramadi ahom ma purak lagani haibagi thajaba ga loina na BJP na luching government na sibu thagat pirak laga chief minister na chinga singa thabaka manadaba thawong satharak wasina hauzik leidiba government asigi tungi lambi leirak loi phongdoraki Nakalam Ramda hauzik paliba BJP na luching malenga ga se center na hariba makai inba masagi oiba wakal on the lenga salai bangamza daba government ama oirakpagi mami sauna tare hena Manipur Nationalist Democratic Front MNDF na phongdorakli babu prada leba MNDF ki office ta pamu singa unaba mada MNDF ki president Bijoy Koijam na phongdoraki bada lamdamasiga BJP lengak laklagadi miyam gidamak yaifan ba honagani hana bot mamang da saki wasak singado mapung fana pangthok piu lenga ga sigi numit samani gi achievement singi marakta Congress lengak na paikhat lamba thauram kamrum yauri Congress ta center da BJP lengak leirabasu Congress lengak matam da thadarak lamba funding dagi hauzik kaya yamna hengal abage vote kanan bagi damak oiroi da wasak sing aduna miyam da samam na lehba wafam su phongdoki loinana lenga ga sigi thaurang da chief secretary gi thau puramba Manipuri masamu fam dagi lautokpa yaning de hana su phongdoraki koi sum den lawe thauna leina ai sem aigi pham kanna honabada center na haibu khunimak ji ne tabdudi madu koi sum den lawe thauna leina ai sem werbasu oidrabasu yai haina khalkanda Manipur da BJP na palkanda sabsaba atop state gi hena ningthi jana semgani haigi ba wafam do madu ingadabani madu gi sabsaba demand do piba ngamdragadi akoi government si toni haidana madu gi daito leiba du mai thauna do honorable sem de leheninge pirpa khraduna wongnaba sinmadudi madudi hanigi government ga sammanagane party dang hongba khoi chanalon chat kanglon di hongdaba madu oiba targadi sarkar anu bolakpagi kanaba musu nungaiba yaifaba do Manipur prajada phangbang amoi Manipur ki lenga na chief secretary oiramba onaba kishor bu chief secretary famne ki matam sudringai da laukthok laga hanthaba post ama da transfer tawri basi ki maram lenga na miyam da khangan gada bani hana All Manipur Students Union ki vice president Peter Laishram na phongdorokli DM college campus la iba mairoi lu basi ki office da pawmi singa unabam da Peter na makha taraduna chief secretary famne ki laukthok le basi kari aran ba soiba tawramba ki no center ki punglon da chat pahai basi lamdam asi da asiat palai bak ama oiba ngamloi yellow mi bu namtharaga lamdam sigi mirol na taba ama bu chief secretary ha pa ki thawong ase handok trabade lenga ga si miyam gi mayok to leiba lenga ni hana lob ga loina khongjang kya sangsi lakani hana su phongtoraki matik chaba praman pidana magi weakness leitana magi asoi angam yaudana karamba kari gi damakta mabu atopa posam da sindo piribano haibase emsuna yam condemn tawjai paliba sarkar sina thangjangiba khongfam adu praman proof keka yaudabida adugumba tawragadi emsuna makha taba khongjang mayam changjalakani aduga haiba pot ase akoi emsuna su yam condemn tawi aduna paliba sarkar lengaksina akoi niyom chumna marik chumna adugumba thabakta hena mayong yana thabak tawbiu habse emsu gi site thamjari
O Nabakishore bu Chief Secretary ki firm dagi lauthokpa yaningde Chief Secretary ki firm asi Manipuri masa O Nabakishore da adumak pahengadab ne haba demanda ima ivel singna wakat mi firm sathakre Kaishampat thoksom likai mera pai bina sindur wakat mi firm adu Kaishampat thoksom likai da sathaki bane wakat mi firm adu saruk yakiba mera pai bi member Asem Anandina Impact News da fongdor kibada BJP na luching balenga kasi na lokalagliba thorang asi yaningde lamdam asi ki laihau da chorok Manipuri masa Chief Secretary ki firm lauthok laga retire tawgadab kuidra मियोय मद फम खुसिन बायबसी लमदमसी की मियाम मिराई बने हने फोंदोरकी ओ नबकेश्वर हाइबा चिफ सेक्रेटरी असि मफम मांग अमत खंगौदना माबु लौथोक पिरे अदुगा याम हंथबा थाकता मासी मागी पोस्ट अम पिबिरे अमना लेबा अमगी मपु ओइना लेरमिबा अमबु समाइना तौदना नमजा नमथेकनरगा यामना लेखा तहनबसे खोई मणिपुर मचा अम ओइना खोई मयामसि नुंगाइजदे था अनि खक्ता ngairabani hai amasi lakadori ba chief secretary se masi ohenbiganu aduga yargadi akoi प्रजाना पामजबसी ओना बगेश्वर हाइबा चिफ सेक्रेटरी हानगी से अमुहन्ना मागी थबक्तगी हंजलहनबियो आइना अखोय प्रजा ओइबा अखोयना अखोयगी मथक थोंबसिंगदा अखोयना हाइजबनी नाकल मरमदा हानगी चीफ सेक्रेटरी ओइखिबा ओइरंबा नबकिशोर बु मतम यौदना सिंदोकलगा अतोम हापबु यानिंगदा उफोंदोक्तुन ngasi निंगथौ खोंगदा मियामना खोलाव कया लाउतुना वाकत खोंगचत चतखरे मफम मदुगी यामना मियाम हौनरुबु तौदना थोरक्तुना निंगथौ खोंग बाजारदगी हौरगा प्रोजेक्ट गेट फाउब खोंगचत अदु चतखी लोइना पुलिस की टीम ममना पामदबु थौदोक थोक्तन बुगिनाम रैली अदुबु चक्षेना ngak senki खोंगचत अदुगी तुंगदा मियामना मखाताबु खोंजंग सिंगी मतंगदा खनननबा मिफम अमसु निंगथौकोंग न्यू मार्केट से पांगथोकी Manipur University campus tagi lanmi lauthu waina Manipur University Students Union na ngasi Manipur gi governor da memorandum am pisin kre memorandum adu da mai loisang da lanmi thamdar na ba masung Manipur University manungi Housing Assam Rifles lairiba mafam masigi puwari ga sagon narak na ba Hiram Singh adu gi matang da panki loina na numitara nigi manung da thabak laukat pinin na basu haijaki loina na tungda Manipur gi ningthau laisem sana jawbaga unaduna langthabal konungda Assam Rifles Force hang liba sigi matang da khana ki hari Musuna Toko press release ki matung ina thasi tang tarukta Manipur University campus ta leidaba AR posta 6 AR ki official sing unaduna Assam Rifles na mataukaram na Manipur University manung da laisim ki bano masung makoi na Manipur University karam makal ki security pi bagi hai bagi matang da khana ki hari khana badu da Assam Rifles ki official ki mai kai dagi makoi ki kem hongdok ki banatraga hongdok tab ki matang da wafam ta tham ki de kem leidaba mafam ase government na pi ba oibna hongdok ta bai base government ki makha pol hana thamlaki hari Manipur University Students Union makatana khongjang asi sanction-duna government ta Assam Rifles kem asi hongdokin na bagidamak taksin ki gani hari loina na matang aswada break am lawjage Manipur amadi malangi tongan i paw single loina na ekoi break ta gyam na thuna hanjarake impact news bu megeng ta duna lebiu break matung da mayam ohman taram okchari loina na bulletin sig makata paw sing miyam na pijari Imphal East Police na tongan mafam ani da sathake drive sing da hanana BDF personnel oram ama yauna mioi ahum dagi lupa lakh taruk lising taramanga rongi mamal oigadaba yamlaba SP tablet lising kunmari samanga humdra amade enten tablet lising manga fagat pangam kre fagalaba mioi sing amade tablet sing pawmi sing mamang da puthok lodun Imphal East ki SP kavif ki na fongdo ki bada tablet sing ase ngasin until pung ahum dagi mari fawbung manung da Imphal East ki DSP reserve Roni Mayang bam amade narcotic Imphal East ki OC zone gi apun mati mamana sathake ba drive ta fagalakibani farm myo sing adu Imphal East ki manung chanba Khergaw sabal lekai dagi Muhammad Akbar Khan sai kunipan apok laikidraba Muhammad Abdul Rashid Khetri awang lekai dagi Muhammad Awaz Khan sai kuntra apok laikidraba Mahiruddin amadi lekai asimuktagi Muhammad Ayub Khan sahi kuntra omdoi apoko Muhammad Nazim Ali ne makoi ohum gi manung da Muhammad Akbar Khan hari bumi oese hanana Village Defense Force VDF ki personnel orambata natana mayai ka bachinjak yon bagi damak fan ba lumdun leiba mioi ni hari mag ayang pali rotagi SP tablet samri kun nga kona na fabane loina Muhammad Abdul Rashid amadi Muhammad Abbas Khan dagi SP tablet lising kunmari sama yang kaya amade enten tablet lising manga kona na Hyundai i10 amaga Khetri awang lekai dagi fagat kibane fagalaba tablet amade mioi sing Porampat police station da sinak rehari Imphal East District Police led by DSP Roni Mayambam OC Narcotics John
they have arrested one person, Muhammad Akbar Khan. From his possession, 420 numbers of Spasmopraxin tablet was caught. In the second incident, in Khetri Awang Laikai, our police team led by Roni Mayembam, they have arrested two persons, Muhammad Abbas Khan and Muhammad Ayub Khan. From their possession, around 24,250 numbers of SP tablet and 5,000 numbers of N10 tablet has caught. The total value of drug caught today is around 6,15,000. More the drug yuan sung sab sing matak drive satab haubagal na drug lalon sung sab miyo sing fagat pahokre Tenopol SP Dr. S. Ivom Chan aduching ba team mana ngarang more wat na before the haukiba drive aduda drug lalon ba nupi ani yaw na miyo mari sung drug sab miyo tara mangarom fagat ki fagat laba drug yolam miyo mari adu the heroin number 4 gram mari world is yours tablet piece chani nifu atopa nisaw ni season abi aba tablet sahum kunam sung world is yours ki thakna na bottle taret fagat pangam ki farat ba drug yolam ba miyo sing adu de more wat number 4 the is Shamo Singh wat number 2 the Dimu Mandim amasung Khaipo Jau amadi wat number 5 the L Viseni drug saram badagi tamag fagalaba miyo sing adu wang pong tawada miyo ayamadi yumthang nariba laibak Myanmar dagi oiram ki hari thakpa to flakani koi border ya maroi na more si border ni na masi sumdagi sankhya laga yonba thakpa to flakani koi border ya sida koi yam elect oina koi leiraga koi drug asi singa pusalakpa Saba yonba koi si punamoksi ungting thingba ngamnaba koi kanba sabab khachagini makata na koi chajagini masida aina mayam da haijabasi all community sing moi le liba community khrimongsu hana mateng pangbiba sumaina project pangbiba sumaina makata na su pangbiu hain ai tobe Numin mangani sumna sathagadaba Raz Rishi Vegachandra Drama Festival 2016 ngasidagi hauduna ya school police land laiba Manipur Dramatic Union da pangthokpa haukre Raz Rishi Vegachandra na lamdamasigi culture gi damak lor mathaudang singthaningai ne maki mingda sai khuding gi oina drama festival ama pangthokpa simak tawpham thokpani hana Manipur University of Culture gi vice chancellor Professor Naurem Khagendra na phongdokre Theatre Mirror Manipur amade Department of Culture Manipur Government anina puna khusam na duranga sidagi hauduna pangthokliba Raz Rishi Vegachandra Drama Festival asida puna theatre group taruk na saruk yaduna pangthokli ngasi festival asigi haudokpugi thorong mari lenana athoi mithunglen oina saruk yakiba Professor Naurem Khagendra na phongdokibada Manipur gi matam amagi ningthau oiramba Raz Rishi Vegachandra laipok amane maakna landam asigi lengak lon culture jagoi isai dat loram thaudang thagat ningai ne nakalam romda theatre mirror na sindana pangthokliba drama festival asina lamdam asida leiriba theatre artist singbu pungning thaugat pa ama oibaga loinana lamdam asigi drama gi khongchata hiana phaba mayon piba oigani hana Professor na makata na phongdoki ngasi dagi hauduna pangthokliba drama festival asida NT Theatre Aryan Theatre Khorifawa Theatre Vanyan Theatre Theatre Mirror amade Mata Wangoi na saruk yari ngasi festival asigi haudokpagi namita NT Theatre gi Kalpana Swambar Utki Standing bagi basta bizangi amona mana ras tagudan uthomi bas masih di nakta mana masih da di sana karena mai tahu mana masih so one negative ama ina ba pada masih yang tu matik salah budak matik yang matik salah dari apa yang kaya mana ini mana tira bagi sendiri kembali si alu ini bikin mana masih di otorite itu boleh ayam bagi lagi mana tuai ini kali Manipur gi puwari ga sago nariba khurai ahong ga daleriba khurai ahong pung laifam len mut kannan ba hotna bada maisau ningsing lub khurai na lamdam sigi lanai lub sing amade miyam gi pungning singchilakli Manipur Press Club ta ngasi paumi singa unaba mada lub asigi secretary anthem irabot maitaina fongdoraki bada ahong pung laifam len ase Manipur lengang na historical monument eki manungda salan khrabani adubu laifam len asigi akoi bada lairiba miyan tili singna lam khopse lakpatagi ngasi fawba Manipur High Court case thengna ribani
तेली सिंगना लम खोपसे लकपदगी सेंगनब लाइफम लेना से मुटखिब याबगी अकीबसु लैरे नाकल लमरमदा तेली सिंग असगी माइकई लेफलिबा वांखई दगी एडवोकेट माइबम हेमचंद्रना हंजन हंजन केस असि मसिंग थिंगमदना यैथोकपदगी वारोसिन पुरक ngamdana lairi thawong asi लाइफमलेन असि थवोंग असिना लाइफमलेन असि तेली सिंगना लौखिबा याबगी अकीबसु लैरिबने मरमदुना हिरम असिदा लमदम असि लूप सिंग अमदे मियामना मियेंग संगविदुना सेंगलब लाइफमलेन असबु कन्ननबा होटनबियो हाइना फोंदोकी खुराय अहों पुंगी ने हाइदना खाइबा लाइफम से मतम चाना हाइरिबा केस असि चुम्मी नत्रगा लाली हाइदना कोर्ना मदुगी डिसीजन लौनबगी खुदोंग चाबदो पीद्रगदी नोंम नत्रगा नोंमदी लेबा वाथो वरपा याबा कांगलुपि इरांग थोलकपा याबगी मरम ममा यामना चाउना फालेन हाइबसे केसुबु पाइबिरो उकिलसिना मागी प्रोफेशनल की वैबा खंग हाइबदो मदु पुथोकपिरे हायरागा मसी चुम मोबाइल अमा पोरोनबगी खुदोंग चाबदु लौननबा होनबियो Juvenile Justice Act 2015 अमसुंग पोक्सो Act 2012 की मतंगदा नोमगी ओइबा खननैनबगी थौरम अमा थौबाल द पांगथोक्रे खननैनबदु Manipur Alliance for Child Rights थौबाल अमसुंग Child Line थौबाल सिंदुना District Court थौबाल की conference होल पांगथोखिबने थौरम अदुदा थौबाल की ADC District and Session Judge याउना पुलिस की मकोक्तोम ऑफिशियल सिंग मीडिया अमसुंग नुपी लुपक्या की म्यूट सिंगना सरुक याकी Manipur Commission for Child Rights की member K Pradeep Kumarna role of police and media अमसुंग Human Rights Law Network Imphal की Assistant Director TH Premitana role of Legal Fraternity and JJAC and POXO हाइबहिरमदा वांगांग की Lining thau sana mai sanapung Kangleipak na sinduna traditional dress and costumes of Kangleipak haiba nomagi oiba awareness program mangasi sana kunung da leiba Utra Sanglen da pangthokre Manipur gi ningthau leisema sana zawu na mayai tangbal lo na pangthokiba awareness program adu da saruk ya ki basingna maitai gi fijol kya hauzik matamda param kaina siat sari ba sina khunai da masak thialakpagi matang da wa kya ngang na ki Zau Students Association amadi Zau Sangnau Paul P General Headquarter anina punna khusam natuna ZSP Foundation Trust Award Distribution gi thauram ngasising merong da leiba Travel Resource Institute pangthokre thauram adu mari lenna Zau Phurup ki oina handa pangthokhiba class 10 amadi 12 ki examination singda atho en tarakar mahiroi singda pungning thogat poina khudol tamduna ikai khumna utki ngasi gi thauram adu da Agriculture Veterinary and Animal Husbandry Minister V Hankalyan Manireda ki Chairman Jinswan Hau Zau Tribal Affairs and Hills ki Director Manwan Cham याउना मियोय क्याना सरुक याकी थौरमदुग मरी लेना एकेडमिक अवेयरनेस प्रोग्राम में पांगथोकी Progressive English School Lamding Nasindur Handa Pangthokiba Vosim Neloba Class 10 Examination da Mai Pakaba School as Mairo Sing Opagi Thorama Mangasi Thawal District Lamding Lebe School as Complex the Pangthokre School as Puna Mahiroi Marifumangana exam Thakiba the first division the Mahiroi Kuntranipan, second division the Mahiroi Nifumatoyum, Sung third division the Mahiroi Omna, passed or Kihari, passed or Karapuna Mahiroi Marifunitubu citation of the Asamakudol Port Sing Piduna, Punging Tawatki. Sagolban Kendra Development Cum Beneficiary Committee na piba Traum Dodak Suba Meritorious Award piba gitauram ngasi takalamam lekai talaiba Sagolban Mandal BJP ki office tapang tokre Manipur Public Service Commission na loba examination na mai palakraba constituency asidagi Linda Ningombam RK Roshan Singh amasung Soraisam Anuka yauna sahi asigi class 10 amadi 12 ki examination singda mai palakraba apha mairo yangkai mathoida award piba na pungning thawat ki
Zoinei Rungtol Gilamjing Lamta Makada Makeup ki oiba master class workshop amangasi North AOC Lebe Hotel Infal the Pangtokre workshop of the actress Bala Hijamna special guest oina saruk yaki loinana status ki makeup artist amadi beautician kya su saruk yaki workshop adu mari lenana Zoinei Rungtol na workshop adu saruk yari participants singda makeup ka mari lenaba hiram da takpi tambi ki We are literally blessed with all the best features. However, just enhancing the natural beauty and self-confidence is what I felt it's really important, because nowadays makeup play a big role, and if you don't know how to do the right makeup, then you don't like the makeup. So if you know how to do the right makeup, that is what we as a woman need to know, and this is the reason why I'm here. Haukiba July tang tarukta malo makha sorok maning dalaiba culvert amagi makha dagi fangkiba sahi nifu muki lenga oigadaba makokta sokpugi dafam laiba nupagi asib hakchang adu rims ki mokta masak maming khangdokna bugi damak thamle amade kanagumana lakliba July tang taragi nungtil pung ani fawgi manungda claim tawradaba tarakade logi matung ina dispose tawkargani hana Nambol police station ki OC inspector N Khogena topochiro lamada khangalakli Haksangda Kanagadaba nutrients sing yaba nutritional drink putok liba Trivo company ki Trivo Achievers Fest 2017 pangthokre Achievers Fest adu Trivo India Private Limited na sinduna chingmairong dalaiba Hotel Classic Grandi da pangthokibane Thauramadu the Parliamentary Secretary S. Subhash Chandra Ayush ki Director Dr. A. Guneshwar company ki founder Mark A. Stevens yauna company ki makok thongbu official agent sumiyoi kyan saruk yaki Fest adu da saruk yaki Parliamentary Secretary 3S Subhash Chandrana Manipur se hidak sungba yaba mana masing kaya hawe puwari ki matamdagi mana masing sijinaduna layang lamlibane adu maram aduna company asiga ayus ka khusham naduna miyam kari kana piba yak bagi habadu khana ba changi haba ofam phongdoki Health Minister L. Jantakumar na Nambol ki Community Health Center da sit-in center asibu haktingna satuna yangshin kre yangshin khongchara da health center asigi infrastructure laidaba khujukulaya masung award passing yangshin ki BJP ki president oramadana tana union minister su oram kiba TH Jawba yauna party asig executive member masung Nambol Municipal Council ki chairperson su khongchara da saruk yaki Wari mayam de lay madrai na jaga khotu mode doctor watpagi nurse watpagi equipment adu watpagi wari mayam de lay madrai na praja mayam de so ne ewe ohanjari na mayam lo na wale khangi but wale se amuk ta akoina phalong lo loina mak mayam ki akoi ki problem solve to ba doctor mayam khurak de pi ba nursing kutak pi ban habi de madu ngam de bi ai si mayam si yengna ba kanda han la mi ba makal ki doctor masing de gi nurse masing de gi housing ne na dakar lai ri ban habi do ko mayam lo khangin ner bani na akoi cabinet yam thuna doctor asuk suk dakar lei he khoi puthogadori Haukiba Jun Tara Nipanda Amuko the UCM Nasin and Pangtoki Batara Taruk Suba the Great June Uprising Day Unity Day 2017 Ngamarilena Rim some of the Jenims the Pangtoki blood donation Kiemta Lemna EP Kibasingbu Chero Lamada Tagat Fondorokli Hausi Sanabaki Pauda Taruk Suba led Longjam Kuber Singh Memorial League Cum Knockout Open Kang Tournamenta Yaskul Kendra Kangkut Mai Pakre Lining Tau Sanamai Kang Association Wangoi Gimiang Makada Wangoi de Leba Longjam Lekai Community Hall Ta Sathariba Kang Tournament Singing as Sanaki Taruk Suba League Match Samada Yaskul Kendra Kangkut Singjamai Kendra Kangkut Panjal Mapan Tareta Mighty Bapi Bangam Ki Infalis ki DFO L Zoy Kuma Gi Makada Mahaki apokpagi maming da kachaba kang tournament sida Manipur ki tongan kendra singh ki lakpa kang ku tara omdone saruk yari jathari kang tournament sigi hayeng match lairoi tha sigi tara da sanaga da tare suba league match amada Nambol kendra kang ku amadi kaisam to kendra kang ku anina lamba thengnar gani
Match Commissioner amadi Referee Assessor singi oiba course amang asidagi mapal kangjebung daleba All Manipur Sports Association gi mifam pangthokpam holda pangthokpa hokre All Manipur Football Association asinduna hayeng fawba chathagadaba course asida referee singi sinfamdagi pothakraba Imphal West, Imphal East, Thawbal, Bishnupur, Kakching, Chandel, Urkhul amadi Jirbam district singdagi nupi ama yauna miyoi tara mangada Mioi tara mangana saruk yari lorena football tournament amagi match amada khangawdana thorokpa yaba thodok kyan maram oiraga thoning da thodok wathuk sing thokdana ba hona bada match commissioner amadi referee assessor singna lawgada thodang kya sing adagi matangda AIFF ki referee instructor Zadav Chandra Hobom ki lamjing makhada Ampha ki referee instructor L Yaima senior match commissioner amadi referee assessor oiriba KSS Modhu Chandra masung KSS Saras Chandrana course asida saruk yari mioi tara manga adu takpi tambi thodang lauri ngasidagi haukiba course adu ki haudop ki thoramada Ampha ki president S Sana Tomba madi assistant general secretary L Ziotri Roy anina saruk yaki Mese control se mes kamsan to ni referee mari ni hil lagi si mes kamsan kom ni control se remote control da loina mak mes kamsan na inter referee sin tawis na karino line is serve number 1 sin tawis na karino second sin tawis na karino four referee sin tawis na karino chamana ss taw da ni yam na toina me kuning ha tai adu tawga di koina referee sin na soya kusu no sum to kono referee khapta dagi ne akoina match commissioner logse otherwise hoje all india for feathers singi matung ina di organization am jarpa club amagi akoigi maroin aile kumba kari kumba gi team manager oiram basing se akoigi sugumba organization kari gi thabak saita mokoi amna train dore am haire adana match commissioner gi course de yaholaga mokse direct match commissioner adum khale Imphal East District Football Association angarang ayuk khudaki oiba mifam pangthok rehari Imphal East District Football Association ki president H Sulan Joina mayai tangbal lauduna mapal kangjebung dalaiba association asigi office ta pangthok ki mifam madigi awum suba yana waro labang ki matung ina association asigi assistant general secretary W Manglemna general secretary ki pharmacy Makhatan association ki mifam pangthok tru fawba puraga ni hana association asigi president and tokpa chiro lamada khangalakli All India Kung Fu Federation ki miyang makada numit nini chupna chathagada Kung Fu Black Belt holder sing amade instructor all style ki referee seminar ama Manipur University ki Dr. Kamal Indoor Stadium da All Manipur Kung Fu Brotherhood Union sinduna ngasidagi haudokre IMKVU ki president Dr. CH Pradeep Kumar Secretary General S Rajeshwar senior instructor sing Sifu TH Norendro madi TH Santi Kumana Presidium member sing oina thoramu da saruk yaki hari Legendary Mr. Maipak and Dr. Ngangmum Maitai national level natural bodybuilding hanaming thonba bodybuilding ki championship am pangthokna ba sem sab loikrai championship ase thasi ki kuntarukta registration tawroba matungda thasi ki kuntareta bodybuilding championship pangthokna bagidam pandam thamli Dr. Ngangwam Santi Kumar Maitai ki sentang makha pangthokada championship asigi chairman na A Anil Kumar convener oina O Bikramjit amadi co convener ki thaudang na P Romesh na lauri championship asida sahi taranithoi makhagi nupa macha amadi nupi macha fitness and sports model sahi taramdoi dagi taramapan gi makha dalaiba sahi taramapan dagi kulumdoi makha fabu dalaiba bodybuilder singaloina na sahi kulumdoi dagi master gi thakta laiba sanaro singasina championship asida saruk yagani hari ngasi Manipur Press Club ta paumi singa unabam da afaba khunai ma sembada miyoy gi mamal yam laba haksang ase masama utha Pana Thamba Tangai Fadehana PNVA Elite Natural Athlete Dr. Ngangmum Maitai na wafamasi Fongdoki Bani Sana Konabasida, Maru and Apple bodybuilding stage, steroid java, hormone java, drug java, and many other illegal substances. Sizinaraga, Masafa Bigi Maminda, Chari Nimayamse, Masida Pazana Sizinara Kampuse, Moy lasting on a Sanabisuma Moy, Adoga, lasting on a Moy Queen as Hanaragasu. Sagi moy na char pinjaksi sum char kum sanar de moy chahi yang khechung yo roi koi na kanumba society ma samaj ma khunai ma sep to ge haragati kari darkar oi haragati masa ma u seng na pa kambu si khak tane ba koi na moy na wakhal ju phana khanbang am ka de je
Matang asya da bulletin na se tension jadrung gi mangwen na headline saman thamjari. Mio listing kya na saruk yadru gelaw mi kan na bi thawai na pon thapi kraba sapam Robin Hood lai ki da bi anirak suba ding sing thoram pangtok rei. Lilong turel ahan mi dam gi akoy bi lai yum sing amati thawal mojing khongin gi yum kya haujik su ising manung den lairi lengang na mi yang sang bi re hana pian da bong torok li. New Kaital Mandir ke changshil ga laiba khonlong kabai khul gi RCC bridge nong gi sing nam thakre atopa khul manga ga lambi fauna ngam re. Artist sing khudong chan magdam government ki mai kai ki lakwat pa ya ba policy program ya na ba khana ra ga ni hana Chief Minister N Biren Fongdok rei. Miami kholau ta ga ni ha khar ka ta drabadi government asi tungi lambi lerak loi hana NPP ki General Secretary KS Lokena Fongdok li. Amasung Infalis Police na lupa lakh taruk lising taramanga rongi mamal oiga daba yam laba SP di enten tablet kaya agat pangam krei.